ꯃꯜꯂꯕ ꯈꯥꯡꯄꯣꯛ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯅ ꯏꯕꯣꯝꯍꯜ ꯑꯗꯨꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯤꯡꯅ ꯕꯦꯝꯇꯣꯟ ꯀꯧꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯀꯥꯎꯅꯥꯒꯤ ꯕꯦꯒ ꯇꯨꯔꯒ ꯑꯃꯗꯤ ꯂꯤꯒꯤ ꯊꯨꯝꯃꯣꯛꯅꯆꯤꯡꯕ ꯀꯌꯥ ꯁꯥꯔꯒ ꯕꯖꯥꯔꯗ ꯌꯣꯟꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯋꯥꯟꯈꯤꯝꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯅꯣꯡꯃ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, "ꯇꯥꯕ꯭ꯔꯥ, ꯍꯟꯗꯛ ꯃꯔꯛꯁꯦ ꯄꯣꯠꯆꯩ ꯏꯁꯤꯠ ꯁꯤꯠꯇꯦꯅꯦ, ꯕꯖꯥꯔꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯁꯦ ꯅꯔꯥꯏꯕꯛꯇꯤ ꯊꯤꯔꯕꯅꯤꯀꯣ, ꯅꯣꯡꯃꯇꯁꯨ ꯅꯉꯣꯟꯗ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡ ꯆꯔꯥ ꯑꯃꯠꯇ ꯑꯩꯅ ꯄꯤꯖꯕ ꯉꯝꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ, ꯉꯁꯤꯗꯤꯅꯦ ꯁꯣꯏꯗꯅ ꯕꯖꯥꯔ ꯅꯨꯡꯉꯥꯏꯗꯣꯏꯅꯤ꯫ ꯑꯩꯅꯦ ꯏꯁꯣꯔꯗ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩꯌꯦ, ꯃꯣꯏꯗꯥꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯒꯤ ꯁꯤꯠꯂꯣꯏꯗꯕꯅꯣ? ꯉꯁꯤꯗꯤ ꯑꯩꯁꯨ ꯌꯥꯎꯒꯦ, ꯕꯖꯥꯔ ꯐꯝꯕꯗꯣ ꯑꯩꯁꯨ ꯌꯦꯡꯒꯦꯕ ꯀꯣ, ꯏꯁꯣꯔꯗ ꯊꯥꯖꯁꯤ, ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯗꯣꯔꯤꯅꯤ"꯫ ꯑꯁꯨꯝꯅ ꯕꯦꯝꯇꯣꯟꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯇꯨꯡꯏꯟꯗꯨꯅ ꯕꯖꯥꯔ ꯂꯥꯛꯂꯝꯃꯤ꯫ "ꯂꯥꯛꯄꯤꯌꯨ ꯂꯥꯛꯄꯤꯌꯨ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ, ꯕꯦꯒ ꯊꯨꯝꯃꯣꯛ ꯃꯌꯥꯝꯁꯦ ꯂꯧꯁꯤꯟꯕꯤꯌꯨ, ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯥꯖꯕꯅꯤ, ꯏꯈꯨꯠꯃꯛꯅ ꯁꯥꯖꯕꯅꯤ, ꯑꯍꯣꯡꯕ ꯃꯃꯜꯗ ꯄꯤꯔꯒꯗꯧꯕꯅꯤ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯂꯦꯡꯁꯤꯟꯕꯤꯔꯛꯎ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯂꯦꯡꯁꯤꯟꯕꯤꯔꯛꯎ, ꯅꯨꯄꯤ ꯃꯆꯥꯅꯁꯨ ꯃꯧꯅꯁꯨ ꯄꯨꯕ ꯌꯥꯕ ꯀꯥꯎꯅꯥꯒꯤ ꯕꯦꯒꯁꯦ ꯂꯧꯁꯤꯟꯕꯤꯔꯛꯑꯣ"꯫ ꯇꯞꯅ ꯇꯞꯅ ꯕꯖꯥꯔ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯅ ꯑꯃ ꯌꯣꯜꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯈꯟꯖꯔꯝꯕꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯊꯣꯔꯛꯏꯕꯁꯤꯒ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯝꯕꯤꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯏꯕꯦꯟ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯁꯤꯜꯂꯛꯑꯣ, ꯈꯥꯡꯁꯦ ꯑꯁꯤꯃꯇ ꯉꯥꯏꯔꯕꯅꯤ, ꯄꯨꯈ꯭ꯔꯣ ꯄꯨꯈ꯭ꯔꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯁꯤꯜꯂꯛꯑꯣ ꯁꯣꯟꯗ". "ꯑꯁ ꯏꯕꯦꯟ, ꯈ꯭ꯋꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯗꯣ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯏꯕꯦꯟ, ꯉꯁꯤꯗꯤ ꯄꯩꯁꯥ ꯑꯃꯠꯇ ꯁꯤꯠꯂꯛꯇꯦꯅꯦꯍꯦ, ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯩꯈꯣꯏꯗ, ꯍꯌꯦꯡ ꯄꯣꯠ ꯌꯥꯝꯅ ꯌꯣꯟꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯂꯧꯔꯒꯦ". "ꯍꯥ ꯄꯥꯔꯤ ꯏꯃꯣꯝ, ꯅꯈꯣꯏꯗ ꯑꯩꯅ ꯄꯩꯁా ꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯈꯥꯡꯁꯦ ꯃꯁꯤꯅ ꯑꯔꯣꯏꯕꯅꯤ, ꯅꯈꯣꯏ ꯄꯨꯖꯈ꯭ꯔꯣ, ꯑꯗꯨꯒꯅꯦ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯍꯤꯟꯖꯥꯡ ꯈꯥꯡ ꯑꯁꯤꯗ ꯊꯣꯡꯉꯒ ꯆꯥꯋꯣ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯄꯨꯖꯈ꯭ꯔꯣ ꯏꯃꯣꯝꯁꯤꯗꯤ꯫ ꯑꯗꯨꯒꯅꯦ ꯈꯥꯡ ꯑꯁꯤꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯣꯡꯕ ꯃꯇꯝꯗꯅꯦ ꯅꯪꯅꯅꯦ ꯃꯩꯗ ꯊꯥꯡꯒꯠꯂꯒ ꯍꯥꯏꯒꯗꯕꯅꯤ, 'ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯂꯤꯕ ꯍꯤꯟꯖꯥꯡ ꯑꯗꯨ ꯄꯤꯔꯣ ꯄꯤꯔꯣ, ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯂꯤꯕ ꯍꯤꯟꯖꯥꯡ ꯑꯗꯨ ꯄꯤꯔꯣ' ꯍꯥꯏꯔꯒꯅꯦ ꯍꯤꯟꯖꯥꯡꯗꯨꯒꯤ ꯃꯃꯤꯡꯗꯣ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯊꯟꯇ ꯍꯤꯟꯖꯥꯡ ꯑꯗꯨ ꯑꯣꯏꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ"꯫ "ꯏꯕꯦꯟꯕꯨ ꯀꯔꯤ ꯋꯥꯍꯩꯅ ꯊꯥꯒꯠꯁꯤꯒꯦ ꯍꯥꯏꯕ ꯅꯆꯥ ꯈꯪꯗ꯭ꯔꯦꯅꯦ, ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯄꯣꯠ ꯑꯃꯠꯇꯁꯨ ꯁꯤꯠꯂꯛꯇꯦ, ꯁꯦꯟꯁꯨ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ꯫ꯏꯕꯦꯟꯅ ꯈꯥꯡꯁꯦ ꯑꯁꯨꯝ ꯄꯨꯈ꯭ꯔꯣ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯅ ꯁꯥꯖꯕ ꯀꯥꯎꯅꯥꯒꯤ ꯊꯨꯝꯃꯣꯛ ꯑꯃꯏꯕꯦꯟꯗ ꯄꯤꯖꯔꯝꯂꯒꯦ, ꯑꯗꯨꯒ ꯈꯥꯡꯁꯤ ꯄꯨꯈ꯭ꯔꯒꯦ꯫ ꯏꯕꯦꯟ, ꯑꯁꯤ ꯂꯧꯁꯤꯟꯕꯤꯌꯣ, ꯏꯄꯨꯔꯣꯏꯕꯅ ꯁꯦꯝꯕ ꯀꯥꯎꯅꯥꯒꯤ ꯕꯦꯒꯁꯦ ꯂꯧꯕꯤꯈ꯭ꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯥꯡ ꯑꯁꯤ ꯄꯨꯖꯈ꯭ꯔꯒꯦ,ꯏꯕꯦꯟꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤꯌꯦ ꯅꯆꯥꯅ". "ꯆꯠꯂꯣ ꯆꯠꯂꯣ, ꯄꯨꯖꯈ꯭ꯔꯣ, ꯑꯗꯣ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯅꯕꯦꯟꯅ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨꯀꯣ, ꯑꯩꯅ ꯍꯥꯏꯕ ꯃꯟꯇ꯭ꯔꯗꯣ ꯑꯗꯣ ꯁꯣꯜꯂꯒ ꯊꯣꯡꯒꯗꯕꯅꯤ꯫ ꯆꯣ ꯆꯣ ꯆꯣ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯥꯟꯕ ꯑꯣꯏꯌꯨ". ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯈꯥꯡ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯃꯄꯨꯔꯣꯏꯕꯗꯨꯅ ꯕꯦꯝꯇꯣꯟꯗ ꯍꯥꯏꯔꯝꯃꯤ, "ꯐꯖꯈ꯭ꯔꯕ ꯈꯥꯡ ꯑꯃꯕꯨꯗꯤ ꯐꯪꯂꯛꯑꯦ ꯍꯥꯏꯕꯕꯨ ꯃꯗꯨꯗ ꯊꯣꯡꯅꯤꯡꯉꯥꯏ ꯊꯥꯎ ꯊꯨꯝ ꯃꯔꯣꯏ ꯃꯄꯥꯡ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯃꯃꯥ, ꯈꯨꯠꯇ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦꯅꯦ, ꯉꯁꯤꯗꯤ ꯄꯣꯠꯁꯨ ꯑꯃꯠꯇ ꯁꯤꯠꯂꯛꯇꯕ, ꯀꯔꯤꯅꯣ ꯇꯧꯗꯧꯔꯤꯁꯤꯕꯨ"꯫ "ꯃꯣꯏꯗꯥ, ꯑꯩ ꯇꯧꯒꯦ ꯉꯥꯏꯈꯣ ꯌꯦꯡꯉꯣ, ꯑꯁꯥꯏꯅꯦ ꯏꯕꯦꯟꯗꯨꯅꯅꯦ ꯃꯟꯇ꯭ꯔ ꯑꯃ ꯇꯥꯛꯂꯛꯄꯅꯦꯕ, ꯈꯥꯡꯗꯣ ꯃꯩꯗ ꯊꯥꯡꯒꯠꯂꯒꯅꯦ ꯑꯩꯈꯣꯏꯅ ꯊꯣꯡꯅꯤꯡꯕ ꯍꯤꯟꯖꯥꯡ ꯆꯥꯅꯤꯡꯕ ꯍꯤꯟꯖꯥꯡꯗꯣ ꯑꯝꯇ ꯍꯥꯏꯌꯨ, ꯃꯊꯟꯇ ꯑꯣꯏꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯛꯄꯅꯤ, ꯃꯗꯨ ꯑꯝꯇ ꯆꯥꯡꯌꯦꯡ ꯇꯧꯁꯤ". "ꯌꯥꯝ ꯐꯩꯅꯦ ꯃꯗꯨ ꯑꯣꯏꯔꯒꯗꯤ, ꯃꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯡꯌꯦꯡ ꯇꯧꯅꯦ, ꯑꯩꯅꯦ ꯈꯣꯡ ꯈꯨꯠ ꯍꯥꯝꯗꯣꯛꯇꯅ ꯏꯔꯨꯖ ꯃꯥꯏꯊꯔꯨꯒꯦ, ꯑꯗꯨꯒ ꯂꯥꯛꯀꯦ, ꯅꯪ ꯈꯥꯡꯗꯣ ꯊꯥꯡꯒꯠꯂꯝꯃꯨ, ꯑꯃꯨꯛꯇ ꯌꯦꯡꯁꯤ ꯏꯕꯦꯟꯅ ꯍꯥꯏꯔꯛꯄꯗꯣ". ꯃꯩꯊꯛꯇ ꯈꯥꯡ ꯑꯗꯨ ꯊꯥꯡꯒꯠꯂꯕꯒꯤ ꯇꯨꯡꯗ ꯕꯦꯝꯇꯣꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯕꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯏ꯫ "ꯄꯤꯔꯣ ꯄꯤꯔꯣ, ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯆꯥꯅꯤꯡꯂꯤꯕ ꯍꯤꯟꯖꯥꯡ ꯑꯗꯣ, ꯈꯥꯡ ꯅꯪꯅ ꯄꯤꯔꯣ, ꯉꯁꯤ ꯀꯧꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯌꯥꯟ ꯃꯌꯥꯟ ꯊꯣꯡꯕꯗꯣ ꯆꯥꯅꯤꯡꯈ꯭ꯔꯦꯗ, ꯈꯥꯡ ꯅꯪꯅ ꯄꯤꯔꯣ". ꯑꯁꯨꯝꯅ ꯕꯦꯝꯇꯣꯟꯅ
ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯁꯣꯜꯂꯕꯒꯤ ꯇꯨꯡꯗ ꯇꯁꯦꯡꯅꯃꯛꯀꯤ ꯈꯥꯡ ꯑꯗꯨꯗ ꯃꯌꯥꯟ ꯊꯣꯡꯕ ꯌꯧꯔꯛꯂꯝꯃꯤ꯫ ꯉꯧꯕ ꯃꯨꯜꯂꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯈꯥꯡ ꯑꯗꯨꯗ ꯌꯥꯎꯕꯗꯨ ꯎꯕꯗ ꯕꯦꯝꯇꯣꯟ ꯑꯗꯨ ꯄꯥꯈꯠꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯖꯔꯛꯏ꯫ "ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯃꯈꯣꯏꯗ ꯑꯃꯨꯛꯇ ꯂꯥꯛꯎꯅꯦ ꯆꯥꯛꯈꯨꯝꯗ꯫ ꯀꯔꯤꯅꯣ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤ? ꯑꯃꯨꯛꯇ ꯌꯦꯡꯕ ꯂꯥꯛꯎ ꯍꯥꯏꯕ!" ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ꯫ ꯏꯕꯦꯟ ꯑꯗꯨ ꯂꯥꯏꯔ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯅꯪꯕꯨ꯫ ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯥꯟꯕꯤꯔꯛꯏꯕꯅꯤꯅꯦ ꯁꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕꯇ ꯆꯥꯔꯗꯕꯅꯤ꯫ ꯉꯥ ꯊꯣꯡꯕ ꯃꯌꯥꯟꯇ ꯆꯥꯅ ꯂꯩꯊꯔꯗꯕꯅꯤꯅꯦ꯫ ꯉꯁꯤꯗꯒꯤꯗꯤꯅꯦ ꯊꯨꯝ ꯊꯥꯎ ꯂꯩꯇꯦ, ꯍꯋꯥꯏ ꯂꯩꯇꯦ, ꯃꯔꯣꯏ ꯃꯄꯥꯡ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕꯗꯣ ꯂꯩꯔꯔꯣꯏꯗꯣ꯫ ꯆꯨꯝꯃꯦ ꯗꯥ ꯏꯕꯦꯟꯗꯣ ꯂꯥꯏꯑꯣꯏꯔꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯎꯕꯗ ꯌꯦꯡꯕ ꯉꯝꯗꯗꯅ ꯖꯥꯗꯨꯒꯤ ꯈꯥꯡ ꯑꯁꯤ ꯄꯤꯔꯛꯏꯕꯅꯤꯅꯦ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯦꯟꯖꯟꯕꯗꯤ ꯐꯠꯇꯦꯀꯣ꯫ ꯃꯁꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯖꯥꯗꯨꯒꯤ ꯈꯥꯡꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯊꯧ ꯇꯥꯕ ꯑꯗꯨꯈꯛ ꯅꯤꯔꯒ ꯆꯠꯄ ꯇꯥꯏꯌꯦ꯫ ꯏꯕꯣꯝꯍꯜꯒ ꯌꯨꯝꯊꯪꯅꯅ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯨꯅꯔꯝꯃꯤ꯫ "ꯀꯔꯤꯅꯣ ꯇꯥꯔꯤꯕꯔꯥ? ꯍꯟꯗꯛꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯣꯏꯁꯦ ꯌꯥꯝꯅ ꯑꯍꯥꯎꯕ ꯊꯣꯡꯉꯒ ꯆꯥꯔ ꯃꯥꯜꯂꯦꯅꯦ꯫ ꯀꯔꯤꯅꯣꯅꯦ ꯃꯅꯝꯅ ꯂꯩꯕ ꯌꯥꯗ꯭ꯔꯦꯅꯦ꯫ ꯍꯤꯟꯖꯥꯡꯒꯁꯤꯅ ꯅꯨꯡꯁꯤꯕ ꯃꯅꯝ ꯄꯥꯏꯊꯣꯔꯛꯏꯕ꯫ ꯀꯔꯤꯅꯣ ꯃꯈꯣꯏꯕꯨ ꯁꯦꯟ ꯊꯨꯝꯒ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯔ ꯌꯥꯜꯂꯅꯦ꯫ ꯑꯍꯥꯎꯕ ꯊꯣꯡꯉꯒ ꯆꯥꯊꯔꯦꯅꯦ ꯃꯣꯏꯁꯦ ꯍꯟꯗꯛꯇꯤ." "ꯍꯣ, ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯝꯃꯤꯕꯅꯦ꯫ ꯏꯆꯦꯍꯟꯁꯨ ꯍꯟꯗꯛꯇꯤꯅꯦ ꯃꯈꯜ ꯃꯈꯜꯒꯤ ꯍꯤꯟꯖꯥꯡ ꯊꯣꯡꯉꯒꯅꯤ ꯆꯥꯔꯤꯁꯦ꯫ ꯀꯗꯥꯏꯗꯒꯤꯕꯨ ꯇꯧꯔꯤꯕ ꯈꯪꯗꯦꯅꯦ꯫ ꯄꯣꯠꯇꯤ ꯌꯣꯟꯗꯦ, ꯁꯤꯠꯇꯦ ꯍꯦꯛꯇ ꯍꯥꯏꯖꯟꯕ꯫ ꯑꯗꯨꯒꯅꯦ ꯍꯤꯟꯖꯥꯡꯗꯤꯅꯦ ꯑꯍꯥꯎꯕꯅꯤ ꯃꯣꯏꯅ ꯊꯣꯡꯉꯒ ꯆꯥꯏꯁꯦ꯫ ꯑꯩꯈꯣꯏꯅꯒ ꯆꯥꯕ ꯉꯝꯕ ꯅꯠꯇꯦꯗ꯫ ꯇꯥꯔꯤꯕ꯭ꯔꯥ? ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯗꯅ꯫ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤꯗꯨꯕꯨ? ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯍꯥꯏꯕ꯫ ꯃꯈꯣꯏꯒꯤꯁꯦ ꯁꯣꯏꯗꯅ ꯀꯔꯤꯅꯣꯝ ꯑꯃꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦꯕ꯫ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ." ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯅꯣꯡꯃ ꯁꯟꯗꯥꯋꯥꯏꯔꯝꯗ ꯏꯕꯣꯝꯍꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ "ꯑꯣ ꯏꯆꯦꯝꯍꯟ, ꯑꯣ ꯏꯇꯩꯍꯟ, ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ, ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ, ꯀꯅꯥꯝ ꯂꯩꯇꯕ꯭ꯔꯣ?" "ꯇꯥꯏꯌꯦ ꯏꯅꯥꯎ, ꯀꯥꯈꯠꯂꯛꯑꯣ, ꯆꯪꯉꯛꯑꯣ, ꯌꯥꯝꯅ ꯊꯥꯖꯗꯦ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯅꯈꯣꯏꯅꯤꯅ ꯉꯁꯤ?" "ꯏꯆꯦꯝꯍꯟ, ꯑꯩꯈꯣꯏꯗꯤꯅꯦ ꯏꯆꯦꯝꯍꯟ ꯍꯣꯏꯗ ꯉꯁꯤ ꯆꯥꯛ ꯆꯥꯔꯨꯔꯁꯦꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ꯫ ꯃꯈꯣꯏ ꯇꯥꯃꯣꯅꯅꯦ ꯏꯆꯦꯝꯍꯟ ꯍꯣꯏꯗꯅꯦ ꯍꯟꯗꯛꯁꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯤ, ꯏꯟꯁꯥꯡ ꯑꯍꯥꯎꯕꯗꯣ ꯆꯥꯊꯣꯛꯎꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯅꯤꯅꯦ." "ꯑꯣ, ꯌꯥꯝꯅ ꯐꯩꯌꯦ꯫ ꯑꯗꯨꯝ ꯍꯥꯏꯅꯅꯦ ꯃꯔꯛꯇ ꯀꯣꯏꯊꯣꯔꯛꯀꯗꯕꯅꯤ꯫ ꯐꯔꯦ ꯅꯈꯣꯏ ꯐꯝꯃꯝꯃꯣ꯫ ꯑꯩꯅꯦ ꯆꯥꯛ ꯊꯥꯒꯠꯅꯕ ꯇꯧꯔꯨꯈꯤꯒꯦ꯫ ꯅꯨꯡꯗꯥꯡꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯉꯁꯤꯗꯤ ꯌꯨꯝꯗ ꯃꯤ ꯂꯥꯛꯄꯅꯤꯅ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡ ꯑꯣꯏꯅ ꯄꯤꯔꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯂꯤꯕ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯕꯗꯣ ꯑꯣꯏꯅ ꯄꯤꯔꯣ ꯈꯥꯡ." ꯑꯁꯨꯝꯅ ꯕꯦꯝꯇꯣꯟꯅ ꯃꯟꯇ꯭ꯔ ꯑꯗꯨ ꯍꯥꯏꯔꯤꯉꯩꯗ ꯅꯤꯡꯗꯒꯤ ꯃꯅꯥꯎꯅꯨꯄꯤ ꯇꯔꯨꯕꯤꯅ ꯂꯨꯝꯃꯒ ꯂꯣꯏꯅꯃꯛ ꯇꯥꯈꯤꯔꯝꯃꯤ꯫ "ꯑꯁꯤꯅꯅꯤꯗꯅ ꯏꯆꯦꯝꯍꯟꯅ ꯑꯅꯧꯕ ꯑꯍꯥꯎꯕ ꯃꯈꯜꯒꯤ ꯃꯊꯦꯜ ꯊꯣꯡꯉꯒ ꯆꯥꯊꯔꯤꯁꯦ꯫ ꯈꯪꯒꯅꯦꯕ ꯃꯥ ꯉꯁꯤꯗꯤ." ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯆꯥꯛ ꯇꯣꯛꯂꯕꯒꯤ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯒꯤ ꯃꯇꯨꯡ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯀꯔꯤꯅꯣꯃ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯅ꯫ ꯏꯆꯦ ꯍꯣꯏꯗꯅꯦ ꯖꯥꯗꯨꯒꯤ ꯈꯥꯡ ꯑꯃ ꯂꯩꯍꯧꯏ ꯍꯥꯏꯕꯅꯤ ꯅꯪꯕꯨ꯫ ꯃꯗꯨꯗꯩꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯍꯤꯟꯖꯥꯡꯁꯤꯡꯗꯣ ꯃꯊꯟꯇ ꯑꯣꯏꯔꯒ ꯂꯣꯏꯅ ꯊꯣꯔꯛꯄꯒꯤ ꯋꯥꯅꯤ." "ꯑꯁꯦꯡꯕꯔꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ? ꯑꯩꯗꯤ ꯎꯔꯛꯇꯦꯅꯦ, ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ꯫ ꯆꯠꯂꯨꯁꯤꯔꯅꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯗ?" "ꯑꯩꯁꯨ ꯃꯗꯨ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯦ꯫ ꯇꯨꯃꯤꯟꯅ ꯆꯠꯂꯒꯅꯦ ꯃꯈꯣꯏꯒꯤ ꯈꯥꯡꯗꯣ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯑꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯍꯥꯎꯕꯗ ꯆꯥꯊꯔꯅꯤꯗꯅ." ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯃꯤ ꯇꯨꯝꯊꯅꯈ꯭ꯔꯒ ꯑꯆꯤꯛꯄ ꯇꯟꯖꯥ ꯌꯦꯡꯂꯒ ꯏꯕꯣꯝꯍꯜꯒꯤꯗ ꯍꯨꯔꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯂꯕꯒꯤ ꯇꯨꯡꯗ ꯈꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯎꯄꯨ ꯃꯊꯛꯇ ꯎꯞꯇꯨꯅ ꯂꯩꯔꯤꯕ ꯈꯥꯡ ꯑꯗꯨ ꯎꯕꯗ ꯈꯥꯡ ꯑꯗꯨ ꯇꯞ ꯄꯥꯏꯔꯒ ꯃꯈꯣꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯃꯌꯨꯝꯗ ꯌꯧꯔꯛꯂꯕꯒꯤ ꯇꯨꯡꯗ ꯈꯥꯡ ꯑꯗꯨ ꯃꯩꯗ ꯊꯥꯒꯠꯇꯨꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯄꯤꯔꯣ, ꯑꯩꯅ ꯄꯥꯝꯕ ꯍꯤꯟꯖꯥꯡꯗꯣ ꯄꯤꯔꯣ꯫ ꯄꯨꯛ ꯊꯟꯅ ꯆꯥꯔꯒꯦ, ꯑꯍꯥꯎꯕ ꯍꯤꯟꯖꯥꯡꯗꯣ ꯄꯤꯔꯣ, ꯏꯂꯤꯁꯥ ꯊꯣꯡꯕꯗꯣ ꯄꯤꯔꯣ. ꯑꯣ ꯈꯥꯡ, ꯖꯥꯗꯨꯒꯤ ꯈꯥꯡ, ꯄꯤꯔꯣ ꯍꯥꯏꯕꯅꯤ꯫ ꯄꯨꯛ ꯊꯟꯅ ꯆꯥꯔꯒꯦ, ꯄꯤꯔꯣ, ꯄꯤꯛ ꯊꯟꯅ ꯄꯤꯔꯣ, ꯃꯌꯥꯝ ꯑꯃ ꯄꯤꯔꯣ." ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦꯅꯦ, ꯑꯩꯅ ꯍꯥꯏꯔꯗꯤ ꯄꯤꯔꯛꯇꯦꯅꯦ꯫
ꯑꯁꯥꯏꯗꯤ ꯏꯆꯦꯅ ꯃꯨꯔꯨꯝ ꯁꯣꯟꯕꯗ ꯃꯊꯟꯇ ꯍꯤꯟꯖꯥꯡꯗꯣ ꯊꯣꯛꯂꯛꯏꯕꯅꯤꯅꯦ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ ꯄꯤꯔꯣ ꯍꯥꯏꯕꯅꯤ ꯄꯤꯛ ꯊꯟꯅ ꯄꯤꯔꯣ ꯍꯥꯏꯕꯅꯤ ꯇꯔꯨꯕꯤꯅ ꯃꯟꯇ꯭ꯔ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯊꯣꯡ ꯃꯔꯝ ꯅꯥꯏꯗꯅ ꯁꯣꯟꯖꯟꯕꯗꯒꯤ ꯈꯥꯡ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯩꯖꯥꯎ ꯑꯃ ꯍꯧꯔꯛꯇꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨ ꯇꯨꯝꯅ ꯆꯥꯛꯈꯤ ꯑꯃꯗꯤ ꯃꯇꯩ ꯃꯅꯥꯎꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯏꯕꯨꯡꯍꯜ ꯃꯇꯩ ꯃꯅꯥꯎꯅ ꯃꯥꯡꯒꯣꯟꯗ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯥꯔꯕ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯁꯤ ꯍꯥꯏꯕꯅꯣ ꯉꯁꯤꯕꯨ? ꯑꯃ ꯍꯦꯛꯇ ꯌꯥꯏꯗ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯖꯥꯗꯨꯒꯤ ꯈꯥꯡꯗ ꯅꯪꯅ ꯆꯥꯅꯤꯡꯕ ꯊꯣꯡꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯈ꯭ꯔꯣ꯫ ꯑꯗꯨꯝ ꯃꯇꯧ ꯑꯁꯨꯝꯅ ꯖꯥꯗꯨꯒꯤ ꯈꯥꯡ ꯑꯗꯨ ꯕꯦꯝꯇꯣꯟꯒꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯄꯥꯟꯗꯨꯅ ꯆꯥꯈꯤ꯫